ꯂꯩꯉꯥꯛꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯤ ꯃꯤꯑꯣꯏꯅ ꯈꯟꯕꯤꯗ꯭ꯔꯕ꯭ꯔꯥ? ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜ ꯑꯁꯤꯗ ꯈꯜꯂꯛꯂꯦ ꯈꯨꯟꯖꯥꯁꯤꯡ ꯏꯝꯐꯥꯜ ꯏꯁꯀꯤ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯅꯥꯁꯥꯕꯤ, ꯊꯝꯅꯥꯄꯣꯛꯄꯤ, ꯌꯥꯏꯉꯪꯄꯣꯛꯄꯤ, ꯁꯥꯟꯇꯤ ꯈꯣꯡꯕꯥꯜ, ꯁꯥꯕꯨꯡꯈꯣꯛ ꯈꯨꯅꯧꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:10 ꯔꯣꯝ ꯇꯥꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯀꯨꯀꯤ ꯈꯨꯜ ꯎꯔꯥꯡꯄꯥꯠ, ꯅꯥꯇꯨꯝꯁꯤꯡ, ꯁꯅꯥꯁꯥꯕꯤ ꯃꯃꯥꯡꯁꯤꯡ, ꯊꯝꯅꯥꯄꯣꯛꯄꯤ ꯎꯌꯣꯛꯁꯤꯡ, ꯌꯥꯏꯉꯪꯄꯣꯛꯄꯤ ꯎꯌꯣꯛꯁꯤꯡ, ꯄꯤ ꯐꯥꯎꯃꯣꯜ ꯑꯃꯗꯤ ꯀꯧꯅꯦꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗꯒꯤ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯁꯅꯥꯁꯥꯕꯤ ꯃꯃꯥꯡꯁꯤꯡ, ꯊꯝꯅꯥꯄꯣꯛꯄꯤ ꯎꯌꯣꯛꯁꯤꯡ, ꯌꯥꯏꯉꯪꯄꯣꯛꯄꯤ ꯎꯌꯣꯛꯁꯤꯡ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗꯤ ꯃꯦ 3 ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯕꯪꯀꯔ ꯁꯥꯖꯤꯟꯗꯨꯅ ꯂꯩꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯗꯒꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯈꯨꯠ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯐꯥꯎꯕ ꯆꯠꯊꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯅꯥꯁꯥꯕꯤꯗꯒꯤ ꯋꯥꯏꯈꯣꯝ ꯕꯤꯖꯥꯌ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯦ 3 ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯔꯦꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯌꯥꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯏꯔꯥꯡ ꯈꯔ ꯅꯦꯝꯂꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯩꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯀꯤꯁꯤꯡꯅ ꯌꯥꯝꯅ ꯇꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯅ ꯌꯨꯝꯗ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯇꯨꯝꯕ ꯀꯤꯕꯗꯒꯤ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯊꯩꯗꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯉꯔꯥꯡ ꯑꯁꯤ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯍꯟꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯗꯨꯅ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯁꯤꯅꯁꯨ ꯀꯟꯅ ꯍꯣꯠꯅꯕꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯈꯔꯗꯤ ꯊꯝꯕꯤꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯉꯥꯛ ꯑꯁꯤꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯤ ꯃꯤ ꯑꯣꯏꯅ ꯈꯟꯕꯤꯗ꯭ꯔꯕ꯭ꯔꯥ? ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯂꯩꯕ ꯃꯤ ꯈꯛꯇꯅ ꯃꯤꯔꯥ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯁꯤꯕ ꯆꯪꯕ ꯈꯪꯗꯅ ꯈꯨꯜ ꯑꯁꯤꯕꯨ ꯉꯥꯛꯆꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯁꯨ ꯂꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯁꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯜꯂꯦ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯂꯦꯡꯗꯅ ꯊꯝꯕꯤꯅꯕ ꯑꯄꯤꯜꯁꯨ ꯇꯧꯔꯛꯂꯦ꯫